अतोपा लमदगी पॉजिटिव ओइबा मियोय सिंग नारोंदा चंगलकपा थिंगनबा मणिपुर की ngамखै सरुक सिंग मिकुप नाहुम सिंग ना सेनबा मथौ तारी हाइना चीफ मिनिस्टर एन बिरेन फोंदोखरै मणिपुर का युमथंगनरिबा म्यांमार दा कोविड-19 की अनौबा केस कया लाखलै लेबा अदुगी ओइना पुन्ना कोविड-19 की पॉजिटिव ओइबा केस 138 सुखरै लॉकडाउन मनुंगदा हिरम खरदा कोमथोखिबदगी सेट असिगी मफम कयादा दुकान हांगबा अमदि गाड़ी चटपगी चांग वांखलकली सोशल डिस्टेंसिंग ngaknaba honabadasu adumak awaba oiri amadi India da COVID-19 na ngasi fawbada miyoi chatru ka ahum siankhrai malemgi oina sikhiba masingna lakama lising humputra mathoiga chanipan ga tara yokrai Kurumjari Times of Manipur News ming tabiri bapungnapu Elizabeth na taram nokchari hauzik miyam da pau sandokna pizari COVID-19 free state amani haina lauthokpa yarabasu state asigi ngamkhai paringda atopa lamdagi positive oiba miyoi sing naron da changlakpa thingnaba mikum na hum sing na leiba mathau tari haina chief minister N Biren Fongdokrai Wafom asing asi Chief Minister Secretary ta pangthokiba tongan ba district singi Chief Medical Officer singda laina asidagi ngakthoknaba polam sing yenthokpagi thoramda fongdokhibani laina asidagi ngakthoknaba honabada sizinnagadaba polam sing adu Outer Manipur Parliamentary Constituency ki MP Lorho S Foze gi Local Area Development Fund dagi senfam kaithoktuna leibani Thoramadu Health and Family Welfare Minister L. Jantakumar, CAF and PD Minister Karam Shyam, PHED Minister L. Dikho, MLA Awangbo Nyumai, MLA T.S. Satyabrata, MP Lorho S. Foze Amadi Tamenglong ADC ki Chairman Namsin Ray Panmay Yauna Makok Thongbo Official Sing Susaruk Yaki. Makhatana MP Lorho S. Fozebu Thagat pa Fongdok laduna Chief Minister na COVID-19 positive oiba miyoi leitre haiduna aikhoina ka hena laithok pa matamda khanghaudana lakna fana ngamdaba fibam ama thengnarak pa yai hauzi mak state asida positive oiba miyoi makhatana leitrabasu sangsilakliba lan asi haubata ngairiba lan amani Makhatana tamthiraba laina asi laksinaba thongna hanba leitana lan thengnaba mathau tari haiki Amaromda frontline da thabak tawriba miyoi singda substandard oiba protective equipment sing supply tawriba lanai fam natraga miyoi sing lengak na ngakpi ba tawroi chap chaba thabak lokhatkani ngamkhai paringda lokhalakliba section thorangi matangda palladuna chief minister na hai mau beheyang yauna kamjong amadi technopol district ka tainaba ngamkhai saruk singda naronda ain kaina mitop sing sangsilakpa yabagi oithokpa Yabana, mafam sing aduda ahenba police force sing thamduna kupna senaba khangan krai. Loinana ain kai na ngamkhai lanthok lansin tawba thingnaba ngamkhai gi mafam singda chana thaknaba polam sing yonba dukan sing hangdoknaba su lengak na khanari. Ani positive or now our state has become coronavirus free state next to Goa. Right after the we should keep using all the time. We must do anybody, doctors, nurses, any paramedical staff, or warriors, people, supply the proposal, any kind of substandard, almost allowed. I will excuse that particular scheme. Excuse for all American. Sometimes they will go, almost for Kuda. It is a constitutional part. It is a constitutional agreement part. I don't know why Makhatana MP Lorho S. Fozena Manipur gi apunba district ki manungda district tara humdoidi punna natraga machoi outer Manipur parliamentary constituency ki manung chali district khudingmakta mathau tawriba medical staff singda makhoina mathau tawba matamda laina asdagi ngangthoknaba polam sing yenthoknaba khonabani state lengangna haujiksu laina asi laksinaba kanna akanba mongda thabak paikhatli miyamna su mateng pangbiu haiki
Do unto others what you would others unto you. Actually, principle by the discrimination. Me, which you are talking about, discriminate on one another. Ngasigi thauram aduda punna thermal scanner marifu manga PPE chamapan ga kuntra N95 masks chama ga tara 3-layer mask lising kuntaru hand glove lising kun manga ga chamnga oximeter marifu manga surgical cap lising nipan ga chamnga amadi sanitizer marifu manga mari leinaba district singi chief medical officer singda chief minister na luchingduna yenthokhi masiga loinana BPAP ventilator amamamsu Senapati Ukhrul Chandel amade Tamenglong district ki CMO singda khusinakhi Myanmar gi state asiga tainari ba mafam singda anauba COVID-19 gi case kaya tholakpana lenga ki maikai digi ngamkhai gi mafam singda hanadagi hena section bagi matam oire hiramasi gi matang da TOMTV gi paudam ama Manipur gi ngamkhaida leiriba Myanmar gi mafam kayada COVID-19 positive oiba case kaya leiri. Anoba positive oiba case kaya nauna thengnarabanina ngamkhai sing hena cheksina ngak senbagi mathau tari. Churachandpur ga tainariba Myanmar gi Tidim town da miyoi manga positive oire. Chandel district ka tainariba Kaledana miyoi taruk COVID-19 positive oire. Hauzik phawbada Myanmar gi oina positive oiba case ase punna chamaga 18 sukrabani. Leibak ani gi ngamkhai gi paringda state asida tainariba border fencing sing lengak na kanna sambal khajinduna athingba thamlibani amadi leibak ani gi marakta naron da miyoi fawdo fawjin tawbasing thingnanaba akanba cheksin thorang lokhatlibani Manipur khakta natana Myanmar ga Nagaland Mizoram amadi Arunachal Pradesh state singsu yumlon naribani Tenupol district ki oina su Indo Myanmar border tainabda leiriba porous crossing point sing ayamba thingdenbagi saru loisle aduga maru oina More town gi oina border pillar 77 amsung 79 gi marakta leiba crossing points in di ko loinamuk thingdin be loire aduna hana masida illegal crossing leiramasing loinamak koi prevent tawba name thingaiba border fencing crossing points in asi nikup nahom chingna security force na koi district police MRIB amasung Assam rifle ga loinana kunna kusamna na chamina dina koi section torang kanna lokat poina koi nikup nahom chingna sena dina le aduna asong crossing across the border dagi lanchal lapagi jaba mutta leitre hoji ki oina gi ko sumna kanna section hona hoji phawbagi oina sarkarna post toriba lockdown amsung curfew asida su More gi praja sing amsung Tenopol gi praja sing na district administration amsung police ta yamna phajana cooperation pibiri aduga lemhoriba matam sing sida su masigi phajana cooperation pibiri gani haibagi thaja chepa thajaba lei adna punna ungtang honna minaraga COVID-19 asi akhoi areas ta su from across the border or atopa mafam singdagi sandoroktanaba punna honminan si haibasi ai praja singda su appeal tawjaningi Panbayai state sing asiga tainariba ngamkhai paring asida naronda Myanmar romda pusinna bhonaramba polam kaya amadi ngamkhaida naronda changna bhonaramba miyoi kaya fagatpagi thodok laikhrabani Panbayaba thodok ama hairagadi China da leiba nupi ama thama chupna Myanmar romda laklaga naronda state asida changna bhonarambadagi police na fagatpagi thodok laikhrabani State asigi oina miyoi ani COVID-19 gi positive oiramba adu RIMS amadi Janims ta laying chatharaba matung negative oibadagi state asi COVID case laitaba state ama oirabani pumnamak asi oirabasu pak chawraba ngamkhai paring asida lenga ki maikai dagi kadai fawba naron da changselakpa miyoi sing thingba ngamgadawribano haibusini Bureau Report Times of Manipur News Ngarang cabinet ki mifam na sector 15 da komthok hibaga loinana ngasi Imphal amadi atai mafam singda komthok pada yawba dukan sing hangnakhi ngasi mafam kaya da wholesale dukan sing henzang napi yonba sing amadi hanadagi hangduna lakliba pharmacy sing masing yamna hangbagi mami takhi Imphal gi Khwaramban bazar da wholesale gi dukan sing hangnakhi Imphal gi ima kaithil nataba atopa mafam singda henzang napi yonba kaya laknakhi masida sunatana lockdown manungda hanadagi gari chenbagi chang hengatkhi Nakalamarom state police ki maikaidagi mafam singda maram chada na tholakpa gari thauba sing check tawbagi thabak chathakhi amadi pot laiba lakhi ba sing social distancing thamhankhi
Panba yai khongthang asi state asigi COVID-19 gi positive oiramba mioi ani negative oikraba matung state cabinet na warip asi lawrakpani. Malemgi oina hausi fawbada COVID-19 positive oiba mioi lakh kunmanga lising amaga chamaga yangkhai taruk sukhrei. Aduga laina asina maram oiduna leikidaba mioi masing lakh ama lising humfutara mathoiga chanipanga tara sukhrei. India ki oina hausi fawbada COVID-19 positive oiba mioi lising tara nipan ga chamapan ga marifu manga sukhrei. Amadi laina asina maram oiduna leikidaba mioi na chatruka hum yokhrei. Malemgi laibak singi manungda US na COVID-19 positive oiba missing khwaidagi yamli. Hausik fawbada US ta COVID-19 positive oiba mioi lakh taret lising marifuni panga chamapan ga kun leiri. Amadi sikhiba masingna lising nifuni thoiga chamri ga yangkhai nipan sukhrei. Italy da laina asigi positive oiba masing hausi fawbada lakh ama lising marifu mathoiga chani ga kunipan oikhibaga loinana sikhiba masingna lising kunmari ga chamaga taramari sukhrei. Makata na Spain da su laina asina mioi lising kunmathoiga chani ga marifu nithoi siankrei aduga positive oiba case masingna lakani lising mariga chamaga humfutara nipan oiri. Delhi da laiba Max Hospital da nurse oibi Manipur dagi nupi macha ama COVID-19 positive oikhiba du handak nauna tangkak naina test tawba matamda negative oikhiba dagi discharge tawkrai. Negative oire haibadagi discharge tawkrabi nupi macha amadi Delhi Manipur Bhavan gi Resident Commissioner PK Singha aikhogi Delhi correspondent Biju Rekha Samomga telephone gi khuthangda wari sanabagi akhanaba paudam ama phangbigani. Hazik hakchang gi fibam kamai tawrige aduga makata na kai doctor gi oiba suggestion da kai prescription makata na tathau haiba gumba lerakpra adugumba kitang share tawbiun isagi oina hakchang de kai sumta thirokpudi tawde hadi kai sum tawde haiba yare aduga doctor gi precaution haida di thirokpa hadi da khana di hydrochloroquine kai ka dagi antibiotic moina pije ko hospital da aduga dose to loi de hajik ai phagi pa aduga moina vitamin C ka multivitamin ga I advice to eduga 2 weeks isolation precaution lawnaba agi dicta samega advice to bile doctor da adu dumana adu follow to jari haida aduga mayam si loima covid pandemic sina kin mayam sidai sida susmana hadi overcome to wasi gi battle se fight to ngam makanda tholak pasida mayam da kai karamba message pinning di lainari basta to pa moida precaution lo ba ba natraga sigi matang isana share experience tawrake bado adu ketang share tawbiune asing ba ga di silina je hoi mayam di priam pandemic ore ko aduga kainone yamna hedi do jam kulina ki ju mathau ta hedi si akoina si laina ki nare haraga heta pakhatpa degi nuai ta ba pandemic ore adu piraga nare haiga ai si laina degi fight tawraga hadi ai isagi fagataba yade habna jingdo khallaga hadi isagi fajana ta ising sagi ba aduga men oine de ko immunity fight to de level laje ki oi laje COVID-19 de sima sagi ba hadi yumna hadi tamni sigi de ya adi side de ko je vitamin ya mona ke tablet level ke kapi male bo yum marang kaina phangba bone haidi haidi haira ne ba adu ajana singa ram thopiraga tari ba ko me online ajani ni kala ka le na je fight to be kaina khala ri thai tunda ina tunda thona ha raina tawgi ba si ni ma de lu yan maru je ko sangi personal hygiene da ka ko haidi ru ja ba tam de isin sabna lu aduga kegi afaba gi ajana sing su jamaro dress sepi firon sepi ko aduga yam ruina henwa haidi khut hamduje amna toina tawbi ba gi sanitizer gi mota sanitizer na kegi ising ma phang da na si tawne si ho si dinga me khanya ro tani ko Actually, I don't want to go on TV and all that. That is no, just for the authentic source that how many places you have reached out in Delhi and how many students so far. Like I just want to know it from your side. okay. So what I do record on WhatsApp and send to you. No, you can just tell me now. Yeah. When you want to know the number of people, number of people, and the place that you have reached out so far in Delhi. Yeah, we started around the 2nd of April.
And we started first with Gurgaon. We covered about 200. And then we reached out to Delhi also, Vasant Kunj, about 100 odd. Then we did about 450 in Vijayanagar area. And Maharani Bagh site also. Munirka we covered about 400. Yes. Maharani Bagh we did about 500 approximately. And yesterday was Kotla. Yesterday was, day before yesterday was Narayana again 500. Yesterday Kotla was about 500. So total we have, as per our record, we have about 2,800. Students so far? So far. Okay. Students also and some families also who came forward. So we didn't discriminate, but majority is students. Okay. So is there any plan to continue that in the coming days also? We will do at least 2,000 more. Initially, we had set a target of 1,000. Then we, based on donations, we raised to 4,000. Now I think we can go beyond that. We can even touch 5,000. Okay. The donations are coming in. So after that, we'll do for 3-4 more days. Then we'll ask the volunteers of Students Union Manipur, based in Delhi, and some other NGOs to do the distribution for us. That will be house to house. People who are left out in pockets where we have covered. They will go with the packets and distribute with our Bhavan vehicles. Okay. COVID-19 na maram oiraga maikai kiyada pirakliba chaitheng asina chauna sokalaba singi manungda mahiroi singi punsi asisu amani asumna luraba tanfam asida Manipur gi mahikol gumna e-learning platform asina achoba mating ama mahiroi singda pirari hiramasigi matangda TOMTV gi akhanaba paudam ama COVID-19 na maram oiraga malem senba thungna maikai khudingmakta chauna singnaba ma oirakli masigi manungda mahiroi singi punsidasu chauna singnaba ma laklibani mahi tampham pumnamak thonglona khibana mahiroi sing asigi maraibak kari oigadagi haibusi achobu wahang ama oiduna laklibani asigumba chiraba tanpham asida e-learning teaching asina amata ngairaba upai oirakli internet ki khuthangda mahiroi singna yumdagi lairik tamnabagi achobu khudong chaba masu masina piribani लाइचर असिदगी ngakthoknaba honabada thamliba social distancing gi chatnabi bu ngakna chatpa amadi mahiroi singi tunggi punsidasu kahendana honabada masina achauba mating ama oirani tongan ba e-learning platform sing leiriba asigumna Manipur gi oinasu free mobile application amagi saktamda mahaikolna achauba thogai ama lauduna mahiroi singi chawruba mating pangle English ngani tara nipanda hodorakhiba mahikol mobile application asina English ngani tara nipanda hodorakhiba mahikol mobile application asigi khuthangda online class khaktanatana hawkhiba chahi singi question paper sing amadi mahiroi singna chamamnaba kaya oza singa tananabagi khudong chaba kaya amasu piribani mahikolda online class sing fanghanaba honabada chawrakna oja yankhai henbana ayuk nungthil khaidana hotnari amadi oza sing asi sel amata laudana mahiroi sing asigi damak khallaga kathokpa amaga loinana chaksinduna lakli adumakpu COVID-19 na maram oiraga thamlakliba lockdown amadi curfew asina tongan ba khudong chadaba kaya amadi mayoknari khudong chadaba sing asigi matangda mahikol gi managing director A Priyobartana wafam kaya su thamlagli hauji lepa letana awaba mayokna ragazu day and night hauji ayuk nungdang nungdin night da technical staff wacha ragazu best level hona dana Manipur gi lairiba sotha raga lairiba education community bu achauba ma mateng bangane hana thajeba adu leijari thamjari hauji lairiba mahikol gi lairiba users atuki mati hengali tawgadabu nase angang sina darkar oiba demand me amji hengalak pase khoi gi technical staff me matang matam chana yoba ngamaktaba hauji curfew situation leibasina maramaduna khoi gi angang singi demand je khoina piba ngamoidra haibagi mi paiba leitabati nate Nakalamromda lockdown amadi curfew na maram oiraga mahiroi amadi mama mapa oiba singna karisu mipainingai oide amadi application asina piriba khudong chaba sing asi maram chana ningthina sizinarabadi mahiroi singda chauna mating pangba ngamlagani haina mahikol gi supervisor Laishram Kiran Singna fangdorakli Howzik mahikol na ekogi one of the free learning application f oribasna ekogi ayung nungdin khagdana ekogi tongan ba ege subject khuding ba ki concern department singa tanaraga ekogi howzik leriba Manipur gi satra singa amadi sotharaba education asigi mating pangnana bagi damakta ege mahikol na ayung nungdin khaidana thabak sathajari aduna parents na ekogi right way da ekoi season abiu haiwa pam se thamjage COVID-19 na maram oiraga maikai khuding makta achauba chaitheng kaya piri chaitheng sing asigi marakta ekhogi satragi community sing dasu yamna chauna akaiba piri satra sing asi school kaduna mahi tamba fangdrabanina amata ngairba upai hairabadi e-learning habisina oire Manipur yoina su mahikol gumba e-learning
प्लेटफॉर्मसिंग असिना यामना चौबा थौगाई लौदुना महिरोइसिंग असिगी पुंसिबु कन्नबा कन्न होतनारि अदुबु थेंगनरिबा अवाबसिंग असि कोखनबिरबदि हाइरिबा प्लेटफॉर्मसिंग असिना छात्रसिंगिदमक्ता मतेंग पांगजबा सिदा यामना हेना खुदोंचाबा ओइगनि हाइबसि चाउना थाजबा लेरि वीडियो जर्नलिस्ट नरेश कलोइना पाउदम जरिबा ओनल समद्रम टाइम्स ऑफ मणिपुर न्यूज इम्फाल इम्फाल तुरल की परिंग दलाइबा इबुदौ पाखंबगी लाइफमनी हाइना थाजनरिबा समुरौ मपागी अमुक्ता कंखिद्री हाइनरिबा तुरल मफम कंखिबदगी लमदम अदोमगी मियामना मिपाइबा पोकनरे हिरमसिगी मतंगदा टॉम टीवी की पाउदम अमा अदुंगई अंगनबा मतमदा इबुधौ पाखंबा सना खोमदोनबु कंगला तमना इम्फाल तुरेल खोंनुंगदा पेना खोंदुना पुखलकपदा पेना चैदिंग तत्तुना सेमलिंगैदा इबुधौना लेप्तना सुम चटखिबना समुरौ यौरबदा इबुधौना पंदुना लैखिबा मफम इम्फाल तुरेल इहन असि अमुक्ता थोक्ट्रिबा मओंगदा कंखिबना करी करंबा अवाबा खुदोंथिबा थोगलक्कदगे हाइना मैतै लाइनिंगबु थाजबा समुरौगी मियाम मिपाइनबा पोकनरे होंगलक्लिबा फिबम असिगी मातांगदा इबुधौ समुरौ लाकपा पाखंबा थौगललुपकी सेक्रेटरीना वाफम कया थमलकली भाई मैम हेन खंबीरे लेबाक लोइनमकना पेना सेमिङैदा समुरौ यौई हाइबा पाउरोमा इधौना काखतफम खुबम ओइरिबा मफमसि हौजी इकंग थोक्तना हाना अमुक्ता ओइदबा फिबमदा ओइरकपसिदा लेबाकसि करी ओइदगे हाइबदुसु कीदबा आइदगी पाखतबा ngamde मसि अखंग है लेबाकी पंडिलोसन ओइरो अमा ओइरो मयामना तानरगा ओइरिबा फिबमसि कमाइ तौबजानो इधौने हेक समापुजना काखतफम खुबमसिगी तुरियनसि इकंग थोक्तना तौरिबसे तुंगदा करी फतबा ओइरकदगे हाइबदुसु अखोइदा अकीबा फाउजै हौजिक मालेमगी ओइना होंगलक्लिबा अमदी महौसागी खल काइथरक्लिबा असि करीदगिनो हाइबसि अखंग अहैसिंगना थंबिरकपगी मतुंग इन्ना उमंग कोकथोकपा अमदी उवा यान्थतपा असिना अचौबा मरम अमा ओइरी लैंगाकना अमदी मरी लैनबा लोइसंगसिंगना फनयामना अथिंगबा थमलबसु सिंगदा उवा यान्थतपा असिना तुंगदा सिदगी हेना खुदोंथिबा कया ओइरकनी हाइबा वाफम थमलकली तुरेल असिदा तांगदुना हिंगलिबा मियोय कया खुंजा कयाना असुमना तुरेल इसिंग कंगलकपा सिना ओइरकदबा अवाबा सिंगी मिपाइबा फाहौरी सिंगी मफम सिंगदा उवा यान्थतपा पात सिंग मांगसिलकबा कैट्समेन एरिया सिंग लैरक्तबना इसिंग मतम कुइना तुंगफम लैतबा अमदी नोंग खजिक्तंग चुबगा खुदकी इचाउ थोकपा सिना तुरेल सिंग कंगबगी मरम अमा ओइरी अजना अखोगी सिगी इधौजिगी मतिक मगुन सिगी मतंग सिदा तुरेन साखीनी मणिपुर की ख्वाइदगी मरु ओइबा तुरेन इम्फाल तुरेन कंगक पाइबसे अवाबगी मसंग हौजिक अहन सिंगना हारमदा लोकताक खरा सारनी हाइदो लोकताक सु इसिंग मयंग तारे असे लोकताक त लैरिबा कोनोंगी अंगम मथौ सिंगना सलाइ तरेक्की मपारी ममोम सिंगना तोंगे हाइरिबा अदगी निथौना तोंगांगिबा इसम जाबे हियैदो इसिंग लेत्रगदी मार्चु मसक उरकपगी कंडीशन लाकप याय हाइबगी खोइना थाजबा थमी असुमना अवाबा कया असि मायोक नरक्ट्रिङैदा लमदम मसिदा लैरिबा मियामनसु उवा मरम चादना यान्थतपा असि तोकपगी मतम ओइरे अमदी लैंगाकना अकनबा मिएंग संगफम थोकले मैहौरोलदगी लमदम असिदा लैजरक्लिबा महौसागी खल असि कायहन्दना थंबदा लमदम असिदा लैरिबा मियोय खुदिंगमक्की थौदांग चंगी इबुदौ पाखंबा समुरौ लाकपगी लाइफम लेनि हाइदुना मियामना खुरुमनरिबा मफम असि अमुक्ता थोखिद्रिबा मोंगदा हंदक चहिगी ओइना इसिंग कंगलकपसिना लैबाग असिदा करी थोकलकदगे हाइना खुंजा सिंगना मिपाइना हौरे कैमरा पर्सन नरेश कलोइना टॉम टीवी की दमक पाउदम जरिबी असाप्रिया लोरेंबम टॉम टीवी न्यूज इम्फाल तुरेल समुरौ समुरौ ममांग लेकाई फाउदुना चेलिबा इम्फाल तुरेल तोरबान असे इखंग खंगौदना ngasi ayo fet chatre chanipan lom namthakibana lambi chathok chasinda chauna akaiba oire turel torban asigi mafam kaya ningkhairakpa amade namthakibana mafam adugi miyam mipaiba poknare amade chathok chasin tawbada khudong chadaba mayoknari
Hiram asigi matangda samuro mamang leikai chawkhat thaurang lupki secretary Shyam Kisorna lakadoriba nongju tha asidadi hairiba torban asi kaikhiba yabagi akiba leire maram aduna haujik paliba lenga amadi mari leinaba loisangna athuba matamda mityeng changbiu haina fongdorakli Imphal West District ki Wangoi Kendra ki manung chana leiba samuro mamang leikai Imphal Turen Pongbani hariba mafam asidagi phut chatre channi palom chatharaga namdhaba yauna ikang khangudana chekhar basida yamna arubu phibam da leire nongju tha ising chaw lakdringai da mari leinaba Manipur government gi angam mathau singna ming changbi naba poni chingkhimjari Paugi meraktana tema bre amatang lozari Khanghanjaba Lamjingba Hospital and Medical Research Institute Private Limited na Hauzik Oiliba Kudong Chadaba Kaya Asigi Yenglaga Miam Gidamak Hospital Asigi Maternity Ward Pung Kunmari Hangduna Miam Gitogal Taujaragani Adumakpu Hospital Asigi Atopa Department Singdi Service Lepchagani Hospital Asida Lakchangai Mamangda Makhada Pijariba Contact Number Asida Han Appointment Lobiu Amadi patient ka mioi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaitel contact number 8258967890 Break matung da taram nong chari makhataba pauda Thangmaiban Hizam Laikai Koireng Colony da ngasi amukona Koireng Colony Youth Club ka kusam naraga Asanba yum singda leiriba miyoi singda cheng yenthokrai ngasigi asi tharaga hauji fawbada amukona asanba yumda leiriba miyoi lising mari hena cheng yen khre hairi amukona paring naina chatharakpa renta leiba singda cheng yen bagi thaba asida mafam dugi local club singna maira paibi lup kayana mapung fana mateng pangbiri madugi damakta amukogi maikhaidagi thagat pafongdorakli COVID-19 gi laichet ngakthoknaba lockdown amadi curfew thamkhibadagi ching amadi tamgi marakta chathok chasin yadana leibadagi awaba kaya mayoknariba sida kharada orbasu koknaba Mau Imphal Market Coordination Committee amadi Mau Women Vendor gi marakta chana thaknaba polam sing pinaduna angamba mating pangnakrai Chana Thangnaba Polam Singh asi Khusinabaga Loinana Committee ki convener Athaubana lockdown amadi curfew thamkhibadagi sathok chasin yadana leirakpa asina awaba kaya mayoknaduna lakli maru oina chingi lamda leiba miyoi kayana tampakta kumlakpa yadaba asina chana thaknaba polam singhi awaba leirakpadagi committee asina angamba mateng pangbani Amaromda tampaki lamdasu mapal thokpa yadabadagi awaba mayoknariba sida chingda thokpa manama sing tampaki ichininaw singda khudol tambani masina amata oibagi mari hena session hanba ngamgani haikhi Hariba sigi polam sing asi koina su mauna pibi reiba injana pi sing asi koina lawja hoba loinana chingda phangdaba pothok sing grocery gi poche sing asina koi sidagi su angamba pi khrakanda chingmi tammi anigi leinariba mari ase masi koi awaba matamdasu nungaiba matamdasu aikoi masen mateng pangminaragadi aikoi awat palaitana aikoi hingminaba ngamgani Mau Women Vendor gi President A Kapaini na haikibada state asida COVID-19 leitaba lamdam ama oibasi yamna nungai Chief Minister Biren na hona biduna ngaside miya mapal thokan basi thagat ningai ni chana thaknaba mateng pangnabana aikoi masal gi marakta he na nusnaba purakpani Amaromda Mau gi miyamna angamba sel puthoktuna Chief Minister gi COVID-19 Relief Fund su lupa lising taragi mateng pangkre haiki si aikoi Manipur da laktaba oishuno aikoi mayam da laktaba oishuno thengna daba oishuno adoga taibang pumna maktasu aikoi gi Prabhu Jishu Christa gi mingda laina ashi kanbiba oishuno haibasi angasi aina thamjari Warab matamda angam mateng pangnaba asina kayuma makha sathar pa tholabadi matamamada ching amasung tam anigi marakta hena akogi nungsinaba leramba do hena porkani habegi thajaba akogi thamoida leni warab matam asida angam mateng pangnaba asima yamna afaba khongthang amani camera person Lodevinga loina pawdam jariba Navakumar Khawbom Times of Manipur Imphal
COVID-19 laichana maram oiraga Manipur dasu lockdown amadi curfew tawkhibana Manipur gi mapaldagi mafam asida lairik laishu tamliba amadi cultural gi lamda mahi tamliba e gi mari oiriba Tripura gi ichilinau singna hingbada changdraba yadraba chana thangnaba polam sing amadi hidak langthak kaya International Peace and Social Advancement ibsana ngasi kusina khrei loinana makha tanasu tangai fadaba polam sing pinabagi matam chupada ibsana yengsangani hairi COVID-19 ga mari lainana thamkhiba lockdown da laingak na lauthokhiba gi matung ina kaisamthong kendra gi MLA L Janta Kumar na ngasi kendra sigi manung chanba kwagaithel moirangpure laikai da chana thaknaba polam sing yen thokhrei laikai asigi community hall da chana thaknaba polam yen badu MLA masamak yauna club ki members singa punna laingak na piba social distancing gi niti niyam ngak na chathaki Miyam gidamak ay leiri haina lauramba kaya COVID-19 lakpadagi ukhidre awaba taraba miyamda pocha yenba matamda achan mirai nairakpadagi miyamna warong nabani haina hanagi ichamgi president oiramba N Rajendro na fongdokrei ngasi khundrakpam lek kendra ga naknana leiba kendra sigi manung chandaba khulsingda tengbangi polam yenthokpagi thauram amada Rajendro na Tamthiraba laichad asina maram oiraga awaba taraba miyamda poche yenthokpada political gi oiba khudong chaba launaba honaba laibak thibane laichad asibu ngakthoknaba laingak na lokhatpa section thorang sing mapung fana miyamna inba mathautai asuk chiraba tanfa masada local area development fund ngairaga leiba laibak thibani haiki Manipurda coronavirus na aigi isanupi burmi aduga lilongdagi aigi yamba ma yamna arubada akhoi yamna launa warambado ngasidi Manipur gi akhoi gi lebiriba doctor singsina rems ki doctor nurse ki samyamna hone birakanda Manipur gi akhoi corona bu maru phangna muthat ki bisida makta ai leiriba rems ki staff sing aduga jenims ki staff sing aduga masigi de makta hone biriba parliamentary khudima kusu ai gi thamoi dagi ai thagat phongdok chari Lockdown na maram oiraga miyamna awaba kaya mayok nariba si kharada orabasu koknaba wakhalonda kwakaithel laisram laikai mamang amasung kwakaithel moirang purel makhagi apunba mausingna isai tawgani haiduna khaiziluba senfamna miyamgi chana thaknaba polam sing mating pangkhrei Manipur Public Service Commission ki Chairman Sri L Nisikanta Singna luchingduna Department asigi staff singi nomagi oiba kusuman lupa lising marifu mapan ga chanipan ga nifu humdoi Manipur CM's COVID-19 Relief Fund da mating tawkhrei Lockdown ga mari lainana hauzik chana thaknaba pochei fangdabagi awaba mayok nariba sida moirangkhomda leiba Sister Sound Systems Triple S na All Manipur matam isai kanglop amiki member chawrakna mioi chaniga humfuromgi yumda chatuna chana thaknaba polam kayagi mating tawkhrei Thobal District ki manung chana leiba tekchamda COVID-19 na maram oiduna yamna hena awaba mayok nariba yum sing khangatuna amadi yumda changduna ngasi ningsing loop tekcham na chana thaknaba polam singi mating pangkhrei Leiba asigi mafam khudimakta COVID-19 na piriba chaithengna miyam pumnamak khamthengna waraba matam masada Progressive English School lamdingi 2010 batch ki mahiroi singna makhoi bu takpi tambirakhiba oza singi yumda chatuna chana thangnaba polam singi mating pangkhrei Khetrigao Kendra gi MLA Nahakpam Indrajit na COVID-19 ki lockdown amadi curfew na piriba chaitheng asi kharada orbasu kokhanabagi pandamda mahak kendra gi manung chana leiba top khongnang khong mayang lambam lampak ward number 4/13 gi miyamda thaknanaba ising ama aksingba yenthokhrei masida sunatana laikai adu da leiba anaba miyoi ani dasu selgi mating pikhi iramda masida leiba disai kayagi awaba kharadang orbasu koknaba haina the Disabled Development Association Manipur amasung the Wheelchair Basketball Association Manipur gi members singna sel khaisina duna Manipur gi mafam kaya da chatuna pocha yenthokpa haukrei mamasigi famnaiba sing social worker civil organization amasung pukchel sauraba saurabi kaya nasu mating pangbiraknaba Development Association Manipur na appeal tarokli
waraba miyamgidamak aikhoi leiri punna himinagani amasung sirabasu punna siminagani haiba wakhalonda lockdown leikhiba maramdagi chanthaknaba leitabdagi wanaraba miyamda tengpang polam yenthokpagi saruk ama oina ngasisu WhatsApp group IPA Group of News na Manipuri mafam kayada miyamda chana thaknaba polam sing yenthokrai. Imphal West Students Club Khumbong na sinduna ngasi Khumbonggi area da leiba lockdown amadi curfew gi awawa mayok nariba imung singda chana thangna ba polam singi mateng pangkhrai. Sagol Kendra gi manung chanba Kaisampa Thokchom Lekai da leiba Manipur People's Club na Lekai asida leiba lockdown gi awawa mayok nariba miyam da chana thangna ba yaungna nongma da changdraba yadraba polam sing yenthokrai. Youth Development Club Lamding Cherapurna mamangda anirag chana thaknaba polam sing yenthokhrabagi matungda ahumlak shuboina ngasisu chana thaknaba polam sing lekai adugi miyamda yenthokrai. Tera Lokrakpam Lekai gi akoibada renta leiba miyoi singda amukrakpa cheng sing naina sang club na ngasi yenthokrai. Lekai asigi manungda leiba ward number 1 2 3 gi mafam singda renta leiba local non local amadi mahirui singda club asigi thaupuba singna cheng sing adu khusinakibani. Kundrakpam Assembly Constituency ki MLA TS Lokeshwar gi mityeng makhada semkhiba Kundrakpam MLA's COVID-19 lockdown grievances relief fund dagi kendra asigi mafam marida chana thangnaba polam sing asi yenthokrai. MLA TS Lokeshwar masa yaungna kendra asigi mafam sing pangai laire mapal pangai okram lekai amadi ising thembida leiba imung khudimakta chanaba polam sing adu khusinakibani. MLA TS Lokeshwar na tangkak naina kendra sigi mafam khudingda leiba imung khudingda angamba chana thangnaba polam sing pibani. COVID-19 gi laichat ngakthongnaba lockdown amadi curfew thamduna miyam gi punsi ngak seliba Manipur Police ki personnel singda Kongpal Youth Development Club Kongpal Ningthobong Leikai na chana thangnaba polam sing piduna pukning thawatkhrai. Ngasi club asigi President Toism Nandababu Vice President Ai Zadumani na luchingba team amana Khurai Lamlong Bazar da mathok toriba Manipur Police ki personnel singda chanaba polam sing piduna angamba mateng pangkhrai. King Amlaba Baza Singa Sigi Butunta Equi Security Persons na Ayung Dang Katana, Tito, Kudimusin, Kudimusin, Baza, Simona, Mokwishing, Shibo Mumsum, Taipan, Pay, I say, YTC Club, Magagi, Apomasi. Mayum makai letraba drug users sing amade HIV ga sagonari ba miyoi singda COVID-19 gi matangda mamutana khanghanaba awareness program ama ngase Imphal East ki manungda laiba isikha yumnam khunau part 2 da pangthokrai. State asida laiba community based organization da thabak tawba group tarana pullaga semba community response on COVID-19 grok 19 na sinduna pangthokpa bab tahanbagi thoram aduda CMO Imphal East ki makhada CHC Sagolmangi MO in charge and Sanjoy health educator and Nanda yauna CIC asigi staff sing amadi Sagolmang police station gi ASI H baite su saruk yakhi grok taramapan gi member kaya su saruk yakhiba bab tahanbagi thoram aduda mayum makai letraba drug user amade HIV ga sagonariba miyoi nifu nithoida saruk yakhi. MO in charge Sanjoy yauna akhang ahi kayana COVID-19 laina asi changhandanaba kari thorang paikhatkadage haibagi matangda wangangkhe. Thauramadu pangthokpagi matangda Krok 19 gi chairperson H Dineshona haikibada COVID-19 ngakthoknaba lockdown amadi curfew thamkhibadagi lambida leiriba users amadi leifam chafam khangdana leirakpa kaya adu mafam asida hangliba shelter home asida thamduna laina asi changhandana bahonabani. Sagi Manipur drug users se hoi kana guma kharana 30,000 lay hai 34,000 ni 1 lakh mya lay hai adui mayam du loi makti residential care natra shelter home pi rubdi oithokpa leite rehabilitation center thazal rasu aduna akoina homeless sing sta hana pandam thamjabane. Lockdown khara komthokpa ahoba numita TOMTV news na koina chatuna yenglubada Bisnupur district ke manungda leiba Nambol Bisnupur Moirang Kaithel sing mahusagi matogum mi yamdrabasu ayuk pung 6 tagi nungthil pung 2 fawba hanghanduna miyamna Kaithel kanakhiba thengnarakhi. Nambol gi oina mi ka hena punsinba thingnaba pandamda Nambol chingmang Khori fava lampakta Nambol police personnel singna social distancing tawduna ngasi Kaithel famanki.
हानागी मतौगुमना नंबोल कैथेलदी थोंग अमता हांगहनखिदे अमरोमदा बिष्णुपुर कैथेलगी ओइनासु हानागी कैथेलसिंगदा पोट योलहनखे सोशल डिस्टेंसिंग तौबगी मओंगदा लापना लापना पोफमसिंग फमहनखे तौबदबु लैबा लाकपा अमदी योलिबा मियोइसिंग फेस मास्क सिजनदबा अयाम्बो उखे मसिमक पोचै लैबा लाकपासिंगसु कोविड-19 दगी सेक्सिनगदबनी हाइबसी काउखिबगुम तौखे मोइरांग कैथेलदसु पोट योनबा मियोइसिंग लापना लापना फमनरबसु फेस मास्क सिजनदबा मियोइना मसिंग हेनखे पोट लैबा लाकपासिंगसु मास्क सिजनदबना अयाम्बो ओइखे सोशल डिस्टेंसिंग की वाफम काउथोकपगी ममीसु ताखे डिस्ट्रिक्ट असिगी तिदिम लंबीदा ऑटो मैजिक याउना लनाई गाड़ी सिंगसु मरांग कायना चटपा थेंगनरखे ngasi district asida oihiba mawong sing aduda mioi kharana covid-19 positive oiraba masak khangdaba mioi sing yauram magadi pung amada masing naidana laina asi sandorakani haibagi nungnang bafongdoki Jiribam district tasu ayu pung taruk tagi nungthil pung ani fauba grocery dukan amadi yansang napi yonba sing famnaki adobu mi thorakpagi chang yamna nemkhe amaromda Jiribam gi PMGKY gi makhada miyamda lemna cheng fanghangadaba sing adugi cheng sing Jiribam gi FCI dagi FPS agent kuntrani thoida ngarang dagi district supplier officer L Ibotombina pi ba hokrai masigi matung DC na order ama thoktuna cheng sing asi yenba horagani hairi district supplier officer L Ibotombina TOMTV da hakibda ngarang dagi Jiribam district asigi lairiba FPS agent kuntrani thoida lemna miyam da pigadaba PMGKY gi cheng sing asi pi ba hokrai punna quintal lising amaga chanipan ga humfutrani aduga MLA gina OMS scheme gi makhada MLA fundagi paisa piduna quintal chamgaga nifumari leiduna bharada leiba card paiba nattaba mioi singidamak cheng sing asi pigani haki pass tawriba cheng asi apun bajiri bangi oina PMGKY gi quintal masing 1870.70 ni APS shop 32 like sida 544 quintal si OMS ki scheme dagi lairaga bazaar sin pigani Imphal dagi Jiribam gi Uchatholda lokhatpa thoram amada lakpada lengakna lockdown lauthokiduna Imphal da hanba yadana awaba mayokna riba miyoi singda Uchatholgi KH Gopeshwar M Lenin O Maipak L Sankarna chana thakna ba polam sing ngasi tengbangkrai Paugi merakthana tema bre ama mok lozari Breaking matungna taramnong chari makhataba pauda COVID-19 sandorakpa thingna bahonabada achawa thodang loduna Thobal district Yaripok bazar da pung kunmari mathau toriba police personnel hospital gi staff amasung pharmacy famliba singda Bamon Lekai Youth Club Yaripokna refreshment yenthokrai Divine Light Club Yaripok Bisnu Nahana Konba Yumthong Khudingda Lairiba Nomagi Suraga Nomlaga Hingliba Miyamda Lockdown Namaram Oraga Awaba Mayok Nariba Miyoi Singda Chana Thaknaba Polam Sing Yenthokrai Lockdown Taukibadagi Wanaraba Miyam Gidama Autonomous District Council Chandel gi Chairman D Ringo Lamkangna Lanai Paisa Puthoktuna Aihang District Council Constituency gi Manungda Leiba Angkhel Chayang Charangching Khulen, Charangching Khunau, Charangching Khunkha, P. Ralringkhu, Betuk Amasung M. Seljong Village ki Khunja Singda Chana Thangnaba Polam Singal Loinana, Selgi Mating Pangkrai. Mating adu ngasi Chandel District ki Charangching Khunkha Village Laiba, Robert Laibongi Yumda, Village Chief Singh Amade, Village Authority Members Singi Kuthangda Kusinakibani. Thasigi tang tara marigi ayupung taruk taba matamda
T Tangnom Village ki sarukta leiba National Highway 102 bypass road da sina pangkiba Thangjam Dipaki misi asi SP Technopol gi mitiang makhada Technopol District Police na marik chumna thigat piduna misi asi gi maram chapjana puthok khibagi damak Maitai Council mre amade misi asi gi mayokta semkhiba JSC na SP Technopol amasung investigation team bu haininga leitana thagat pa phongdorakli Misi asi matam chana thigatpa loiba maramna Kanglup masal gi marakta lana khanaramba amadi thajanadaba leiramba khudima loina koklei maramasina misi asi thigatpada mateng pangkhiba khudima MCM amadi JSC na hainingai leitana thagatli haina MCM na thadorakpa cherol amada phongdorakli Maitai Council More na sinduna ngasi More Town gi akoibada coronavirus tagi ngakthoknaba lokhalakpa section thorang oina fogging kapthokrai National Highway lambi singdagi hoduna More Police Station IB Complex zau na tongan ba laikai singda koina chatuna fogging kapagi thaba adu chathaki Technopol District ki More dasu ayupung taruk More kaithal da leiba grocery dukan sing yauna tongan ba chana thakna ba polam sing yonba dukan hangnakhi amade pochai leiba langnakhiba mipum khudimakta face mask sing uptuna pochai leiba langnakhi fibam sing asibu yengsinna ba Technopol District Police SPTH Bikramjit SEO More Irengbam Dinesh Kumar amade atai makok thongba official sing su laktuna yengsinki Nakalamaromda Additional SP More Operations M Amit na ngasidagi lockdown kharak komthokli basda Technopol District Police SP gi mitiang makhada police personnel singna miyambu social distancing thamduna cooperation piba face mask sizanahan ba sing asibu thabak oina pangthokpada More gi CSO sing yauna miyamna chauna mateng panglakpada thagat pafongdokhi Kagi directive ki matungin koi lockdown leiba amasung certain essential commodities ki relaxation piba si koi More da so yamna successful loina bagi police na yamna Technopol SP ki supervision makhada yam fazana implement tawri haijani amasung COVID-19 ga mari leina na bagi tabung thokpa social distancing go ero mask khonu go ero ato pa darka leiba bagi lokal thokpa step me amsu yam success hoina tawjari amasung masida akoi ki civil society organization amasung More prajana su yam chauna mating pangi Ngasi More da leiba Maitai Leikai manga da leiba sola naraba ahal sing amadi awaba nanglaba imung singda More da leiba lining thau sanamahi puya santok lup More gi member singna Leikai manga da koina chatuna yum da chanaba pochai khara mateng pangkhrai Lockdown taukhibadagi awaba kaya mayok nariba Paleldagi kilometer 15 rom chatlaga leiba Kangoi Kunau Ukhulgi Miyamda Agenda Kakching Haina Mingthonba WhatsApp group asigi members singna chana thangna bopolam sing khusina krai Malemgi mafam kayada paksana sandorakliba COVID-19 laina laksanaba lauthokiba lockdown amadi curfew na kham thengna waraba matam masida kaisampa laimajam leikaigi akoibada leiriba miyamda makhal makha kayagi mateng pangbirakhiba social worker kayabo Imphal Rising Youth Club na ngamkhai leitana thagat pafungdorakli makhata nasu miyamgi awaba ubiduna mateng pangbirakani haibagi thajaba thamli haina club asigi secretary K Bokul na fongdokrai Loinana Laikai gi singlup ki fandagi nongmada changdraba yadraba polam singsu yentokhi Lockdown toksin kibadagi Manipur da hanba ngamhaudraba Guwahati da leiriba Manipuri singda thaunauzam Santi Kumar amasung Guwahati Rajbari Manipuri basti gi samnaraga awaba mayok nariba Manipuri macha singda chana tharba polam sing yauna relief material sing yentokrai Panbayabadi Guwahati gi Pratiksha Hotel da leiriba Manipuri sing amadi ambulance purakpa anaba fauba yengsinduna mateng pikrai TOMTV na akhanana lokacharakpa adomgi khonjel gi thauram gi khuthangda miyamdagi tongan ba wafam kya phongdok narakpa leptri karam ba miyoi singna kari ba wafam sing thambirakpage habadu miyam puna amuktang taminasi I'm sending this voice message so that the helping hands provided by the villages of Barak Range, that is Rianglong and Konpung villages of Tamai subdivision, Tamelong district, does not go unnoticed for their great deeds towards this COVID-19 lockdown. As there is no media coverage in our region,
Therefore, I would love to really express my sincere gratitude to the villagers of Rianglong and Konfung village of Tamai subdivision for providing relief material to the Tamai headquarter denizens of Tamelong district with lots of organic vegetables which are grown in their own farm during this time of hardship. Though I cannot give them anything back in return, may the good Lord bless you all in everything you do for your outstanding work during this time of trouble due to COVID-19 lockdown. And may you be a successful and prosperous person in your life. May God bless you all, Rianglong and Konfung villages. Thank you very much. With lots of love from Tamai citizens. ngasi nongthil phong kiba pauche singda kari yaw kiba habdu ma'am pun ming tamnasi Kanglei Paki Maira Doctor amasung nursing na sizinnagadaba polamda thak hanthaba makhalgi polamsing supply tawbasing lemna tharoi Chief Minister Churachandpur ga Myanmar ga lonaba ngamkhai paringda ahoba kaya leibadagi Myanmar dagi COVID-19 Manipur da sandorakadra haibagi akiba leire tongan ba mafamda police na curfew amadi lockdown thugaibasing fagatpa leptri North East da COVID-19 positive oiba masing 53 sure pandam COVID-19 dagi ngangthoknaba medical equipment sing yenthokrai lan hobada ngairi aikhoi thengnamina khisi CM May ahumgi matung dagidi lockdown makhatana sangdok loidori Lok Sabha Secretariat ki staff ama COVID-19 positive oire Kangla Pau COVID-19 positive leitrabasu vaccine puthoktriba fawbadi coronavirus ngakthoknaba lanthengnaba mathau tari Biren Meghalaya da positive ama hengatuna taramathoi shure Arunachal Nagaland Mizoram na senfam sing lauthokrai COVID-19 test asida awaba kaya mayoknari Jivan Laibaki COVID-19 case lising taranipan ga chanipan ga kunmapan yaure sibana chatruka ama sikre. Loislak pada maroy bapa amuka napizari. Atopa lamdagi positive oiba miyoi sing naron da changlakpa thingnaba Manipur gi ngamkhai saruk sing mikup nahum sing na senaba mathok tari haina Chief Minister N Biren phongdokre Manipur ga yumthang nariba Myanmar da COVID-19 ki anoba case kaya laklei leiba adugi oina punna COVID-19 ki positive oiba case chamaga taramapan sukrai Lockdown manungda hiram kharada komthokkhibadagi state asigi mafam kayada dukan hangba amadi gari chatpagi chang wangkhalakli social distancing ngaknaba honabadasu awaba oidi amadi India da COVID-19 nangasi fawbada miyoi chatruka ahum siankhrai malemgi oina sikiba masingna lakama lising hongputra mathoiga chanipan ga tara yokrai Ngasigi oina di TOMTV na pisaba Manipuri Paulo jare miyeng tabiri besing bu amuka na khurumjari